Mizoram gi Lengpui airport chatpa lambi soloi kinthakre ngasi hariba lambi asi kuki singna Surachanpuragi Mizoram gi airport chatnaba amata ngairaba lambi ni hairi hojik tingang phai Surachanpura khamaga leiba gari gi mamangda thomjilaga kuki ani Sikhre numidang sunate khamaga leiba gari da thomjilaga sire hairi masagi yumda hongjinba yaragadi IDP sing aikoina mang thaduna yum phawba thingani Deputy Commissioner Rajkumar Lupa karor mapan romgi jali note West Bengal dagi phagat pangamkhre drug trafficking gi maranda Surachanpura gi miyoi ama court na sahi taraga mari jenda leibagi charak pikre mami taibang de actor ama oina miyam gi thamoi bu pelhalamba yamba hari Thauban Bazar dagi ngasi ayu angan bada taibang pan thadokre mapu gi lekol di ngasinga leiba oiresanu imung madungi awaba da su saru yajari KM Barcelona BA kauba mi Sani ka marphu tongba cruise ship ama Indonesia gi North Sulawesi gi samudra paringda Mei Chaklkpada passenger sing life jacket lilaga isingda chongthanarakre akoibada leiba fishermen mayam gi boat na rescue tawbada mateng pangnakre hojik phawbagi oinadi mi ahum Sikhre chamaga yankai rescue tawkhre hairi Drug smuggling network operation hena pakthok sauthoknaba pasina national security da asoba threat oire former Chief Minister Sri N Biren Singha Chief Secretary Sinbana peace purakani thajade PR makha na sangdokpagi wafam leite M Tombi tax thiraga leiramba kuki singna mapu sarakpa yaroi